Sidio Imphal West ngarang February 30 da drug smuggler ani fagat kre farbasing adi Muhammad Amir Khan sei kuntrom de apokpa laikhidraba Muhammad Abdul Karim lepham lehaw khong lilong Thobal district ni mahak ngarang nungdawaram pung 5 makhai tabada samuru awang laikai ima panthubi community hall manaktegi phakibani amadi Muhammad Maniruddin chahi nifuni thoi laikhidraba apokpa Alimuddin lepham lilong lomanga asin numidang pung 3 tabada lilong turel ahanbi Darul Ulum Madrasa mamangdegi sapon kestaraga konana phakibani haina police tagi phangba pawm asina hairi bakhata na sidio team aduna local club ki music single loinena lilong area da Muhammad Lakimuddin kauba myo sigi yumda thi humbi thabak chathabada jali not sabda sinaba amu machugi chena chamaga marifu phagat ki operation adu da phagat ki bapolam sing adudi brown sugar gram chamaga tramari daspik taruk sino Yauba Sapon Kestara Amuba Machugi registration number Yauda Vedas Pulsar 150 Ama Higok Machugi Honda Activa Ama registration number MN06SG 0979 mobile handset Ani wallet Ani Aadhaar card Ani PAN card Ani driving license Ama voter ID card Ama Zalinot Sabada Sizinaba Amuba Machugi Chena Chamafu recover Toki Hairi Parva Muising Aduga Lunina Polam Sing Adu Makataba Angi Tabu Lokanaba Oshi Wangoi Piesta Sindakre Hari.